ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯐꯠꯇꯕ ꯃꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯇꯝꯊꯤꯔꯕ ꯖꯦꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯂꯨꯂꯔ ꯖꯦꯜ ꯀꯥꯂꯥ ꯄꯥꯅꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯖꯦꯜ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯖꯦꯜ ꯑꯁꯤ ꯏꯟꯗꯤꯌꯥ ꯈꯛꯇꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯖꯦꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯜ ꯑꯁꯤꯗ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯗꯒꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯗ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯣ? ꯖꯦꯜ ꯑꯁꯤꯗ ꯇꯣꯔꯆꯔ ꯇꯧꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯆꯥꯕ ꯊꯛꯄ ꯑꯁꯤ ꯐꯥꯎꯕ ꯁꯥ ꯉꯥ ꯐꯥꯎꯕꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯔꯣꯏꯗꯕ ꯃꯑꯣꯡꯗ ꯄꯤꯖꯩ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯐ꯭रीडम ꯐꯥꯏꯇꯔ ꯀꯌꯥ ꯑꯃꯁꯨ ꯐꯥꯖꯤꯟꯗꯨꯅ ꯑꯣꯠꯂꯒ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯜ ꯑꯁꯤ ꯋꯥꯔꯜꯗ ꯋꯥꯔ IIꯒꯤ ꯃꯇꯝꯗ ꯖꯄꯥꯟꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯗꯨꯅ ꯂꯧꯁꯤꯟꯈꯤ꯫ ꯃꯈꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯔꯨꯞ ꯃꯌꯥꯝꯕꯨ DAshil 2.0ꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯁꯦꯂꯨꯂꯔ ꯖꯦꯜ ꯑꯁꯤ ꯑꯦꯟꯗꯃꯥꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗꯒꯤ ꯀꯦꯄꯤꯇꯦꯜꯗ ꯁꯥꯈꯤꯕ ꯖꯦꯜ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤ ꯖꯍꯥꯖꯇ ꯍꯥꯞꯂꯒ ꯖꯦꯜ ꯑꯁꯤ ꯇꯝꯅ ꯄꯨꯔꯛꯏ꯫ ꯖꯦꯜ ꯑꯁꯤꯗꯕꯨ ꯄꯨꯔꯛꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯔꯤꯂꯤꯖꯟ ꯑꯃꯗꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯒꯤ ꯃꯈꯣꯏ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯦꯜ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯂꯩꯕ ꯅꯔꯛꯀꯤ ꯀꯣꯝꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯖꯦꯜ ꯑꯁꯤꯕꯨ ꯀꯥꯂꯥ ꯄꯥꯅꯤ ꯍꯥꯏꯅꯁꯨ ꯀꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕ ꯑꯁꯤ ꯅꯔꯛꯀꯤ ꯖꯦꯜ ꯑꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ 1857 ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯟꯗꯤꯌꯥꯟꯁꯤꯡꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯐ꯭रीडम ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯕꯨ 1857 ꯅꯦꯁꯅꯦꯜ ꯑꯞꯔꯥꯏꯖꯤꯡ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯡꯒꯤ ꯍꯣꯡꯂꯛꯂꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯊꯧꯅꯥ ꯑꯁꯤ ꯎꯕꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯡ ꯑꯁꯤꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯁꯤꯕꯨ ꯀꯤꯔꯛꯇꯕ ꯑꯃꯗꯤ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯂꯕꯗꯤ ꯚꯥꯔꯠ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯛꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯇꯅꯕ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯡꯒꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯑꯃ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯅꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦꯜ ꯑꯃ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯁꯥꯔꯝꯃꯤ꯫ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯡꯒꯤ ꯃꯔꯛꯇ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ, ꯐ꯭रीडम ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯇꯥꯜꯂꯛꯄ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯒ ꯑꯦꯟꯗꯃꯥꯟ ꯑꯥꯏꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯚꯥꯏꯄꯔ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯆꯦꯟ ꯇꯦꯛꯅꯤꯛ ꯑꯁꯤ ꯁꯤꯖꯤꯟꯅꯩ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤ ꯖꯦꯜ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯖꯅꯔ 50-60 ꯑꯁꯤ ꯆꯦꯟ ꯑꯃꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯆꯦꯟꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯅꯨꯡ ꯊꯨꯒꯥꯏꯍꯟꯕ, ꯖꯦꯜ ꯁꯥꯍꯟꯕ, ꯑꯗꯨꯒ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯂꯩꯅꯅꯕ ꯌꯨꯝ, ꯇꯦꯅꯤꯁ ꯀꯣꯔꯠ, ꯕꯦꯀꯔꯤ, ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃꯗꯤ ꯀ꯭ꯂꯕ ꯍꯥꯎꯁꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯁꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯔꯒ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯡ ꯑꯁꯤꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ, ꯐ꯭रीडमꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯀꯤꯅꯔꯛꯇꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯚꯥꯏꯄꯔ ꯑꯥꯏꯂꯦꯟꯗ ꯂꯩꯔꯤꯕ ꯖꯦꯜ ꯑꯁꯤꯗ ꯄ꯭ꯔꯤꯖꯅꯔꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯣꯒꯁ 1889ꯗ ꯆꯥꯔꯜꯁ ꯖꯦꯝꯁ ꯂꯥꯏꯜꯁꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯅꯧꯕ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯥꯏꯕ ꯃꯇꯝꯗ ꯋꯥꯈꯜ ꯑꯃ ꯑꯃꯨꯛ ꯈꯜꯂꯛꯂꯝꯃꯤ꯫ ꯚꯥꯏꯄꯔ ꯑꯥꯏꯂꯦꯟꯒꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤ ꯆꯦꯟꯅ ꯐꯥꯖꯤꯟꯕ ꯐꯦꯃꯤꯂꯤꯁꯤꯡꯗꯒꯤ ꯂꯥꯞꯅ ꯊꯝꯕ ꯑꯁꯤꯅ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯡꯕꯨ ꯀꯤꯌꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯔꯛꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯖꯦꯜ ꯑꯃ ꯁꯦꯝꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯥꯔꯜꯁ ꯑꯃꯗꯤ A.S. ꯂꯦꯗꯕ꯭ꯔꯤꯖ ꯃꯈꯣꯏ ꯑꯅꯤꯅ ꯖꯦꯜꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯌꯦꯡꯊꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯂꯨꯂꯔ ꯖꯦꯜ ꯑꯁꯤ ꯁꯥꯕꯒꯤ ꯄ꯭ꯂꯥꯟ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯊꯤꯑꯣꯔꯤ ꯑꯅꯤ ꯑꯣꯏꯅ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯊꯤꯑꯣꯔꯤ ꯑꯁꯤꯅ ꯁ꯭ꯄꯣꯛ ꯑꯣꯐ ꯍꯨꯏꯜꯁ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯂꯝꯕꯤ ꯉꯥꯎꯅꯕ, ꯀꯔꯣꯝꯗ ꯆꯦꯟꯒꯗꯕꯅꯣ ꯈꯪꯗꯅꯕ ꯁꯦꯝꯈꯤꯕ ꯊꯤꯑꯣꯔꯤꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯄꯦꯅꯣꯞꯇꯤꯀꯣꯟ ꯊꯤꯑꯣꯔꯤꯅꯤ꯫ ꯃꯁꯤꯗꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯇꯋꯔ ꯑꯃ ꯊꯝꯂꯒ ꯄꯨꯡ 24 ꯆꯨꯞꯅ ꯁꯦꯟꯅꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫
theory ani asi punchillaga 3 story watchtower ga loinana mathon ahum leiba 7 wings panba 693 shells leiba jail ama design torami masigi matungda viper jail dagi prisoner sing asibu puraklaga namfuda cellular jail asi 1896 dagi saba horakhibani jail asibu sabada sahi 10 henna changki jail asi hek saba loibaga Hindustani amadi jail asibu sariba prisoner sing asibu laknabagi matam yoksilaklami KAALA PANI jail asida prisoner sing asi apik-apikpa ka amamamda thami ka asi supnatagi 4.5 by 2.7 meter khaktamak jawi apikpa ka masa asida tumba chaba mapan thokpa pumnamak loina tawgadoribani asigumba unhygienic condition asina maram oiduna prisoner kaya amagi thawaisu mangkhrabani masigi mathangda British singna otliba asi oil mining asini UV thau sumhalliba miyoi sing asi supnatagi seta yadaba mafi maron khaktamak sethallaga makhong makhut pumnamak yoli thanglaga numit chupa zakri asi unghallaga thami makhoigi target asi nongmada 30 pounds of oil asi chungdokpa asini adubu masi nongmada sumdokpa haibasi oithoktaba thabak amakhakni masigi mathangda UV akangba sing asidagi fabric amuk lokthokhalli masigi thabak sing asi ayambana Diwan Singh, Fazalehak, Yogendra Shukla, Maulana Ahmadullah, Batu Keshor Dutt, Sohan Singh, amadi Nandagopal Gumba political freedom fighter sing asida tohonki freedom fighter sing asibu makhut makhong loinamak chen na punchillaga apiba matamda yubi kundagi fabric lokthokpa ngamdrabadi numidang chuppa sel adugi faklangda asumna yalaga thambi masidagi hendoktuna jail asida suhalliba thabak sing asi carpet making roof making towel rolling sajal pounding gardening jail gi drain amod akai sengdokhanba hills cutting asina chingba kaya amasu tawhali hairiba thabak sing asi tawba ngamdaba mi natragana thuna tawba ngamdaba miyoi sing adu amukasu tamthina phubiribani numit chupa ama asuk wana laknaruraba matung asida prisoner sing asina chagadoriba chak and sang tan sing asisu hainingai leitana hygienic oidaba mawong amada bijari masida afangba napi fawba thonglaga pijaba nungi sarukne hena yawba chak pijaba asina maram oiraga prisoner kaya amagi punsi loikhibasu yawribani 12 March 1933 dagi hongna Bhagat Singh Batu Keshor Dutt asigumba freedom fighter kaya amana hunger strike kaya amasu tawki makhoi dabi asi prisoner singda proper food proper toilet piba asini numit nifuga mangani sura fawbada British singna karisu thausadana leithoklami adubu sum kuiselakpadagi British officer sing laklaga namfu safu tawduna makhoibu chak ising namduna insinba maya fakthoklaga sangom haijinbana chingba kaya ama tawbirami force feeding tawba asina maram oiduna lungs ta hagat khiduna Mahavir Singh Mohan Keshor Namdas amadi Mohit Moitra makhoi ahum taibangban thandokduna chatki jail asidagi miyoi kaya amasu nan thoklaga chen khinaba kayarak hanna hona khidaba nate 1868 ki matamda 238 prisoners punna nan thoknaba honakhi adubu British Army singna makhoibu samudradagi amuk hanna fakhi aduga makhoigi maraktagi miyoi 87 asina heng tawduna hatokhi asigumba thong sing asi ubada prisoner sing asina nan thoktuna chenba asi akiba fawkhibani matawasumna Indian freedom fighter kaya amana jail asida 1942 gi World War matam fawbada awaba kaya ama mayongna duna lakhibani adubu World War II gi matam asidagidi British singna miyoi kaya otlamba jail asida British Army sing asi oina faraga otpa horaklami 1942 gi matamda Japanese singna cellular jail asi khudum chanchilaba matungda Indian sing asibu jail asidagi loinamak thadok piraklami aduga British sing asibuna makhoina Indian singda tawkiba torture sing aduga chap manana Japanese army singna faraga torami 1945 World War II gi matung asida Japan na Andaman Nicobar Island asibu Subhash Chandra Bose ta khusinaraklami aduga ngasina KAALA PANI jail asi museum ama oina onthoklaga miyoi kaya amana yengba laknari marup mayam ngasigi di video asi matang asida loisilage mayam gi damakta anoba video ama muk puduna laksage